parallel universe amada thokhiba thodoksingne lan soknabada China gi khutta America mai thire asumna China prithvi adugi amata ngarba super power haidi oirakhi America bu chairak piba oina United States machet tana thugai bire California Florida Texas amadi America haiba lebak sigi khwaidagi American oi khanjariba makhoigi chawthokna fam oiriba New York su tongan ba lebak amamam loina oina rakle Hana United States of America haidana achauba leibak ama leijarambadu haujikti leitrabanina maraibak ningjaba American amagi damaktadi masi thamoi kainabagi maram ama soidana oigani sidagi amuk China changsilaktuna makhoibu saugatpa pro Chinese pro communist government sing leibak sing sida install tawsila ame California China na luchingba military alliance ama ikhang khanghaudani yausilakhi masidagi China gi nuclear khutlai sing America gi thongjinda khinjinba haurakhi America amadi California anigi marakta ngamkhaigi yetnaba natragana soidana plane kapthaba asina chingmasing thoklagadi China gi lejaba safu pumba America da haitharakpagi oithokpasu leirakhi matau asumna tawraklagadi American ayamba pukning leitana leiba sukngam ngamloi California gum hana America gi manung chalamba lebak sing mathang military alliance to the yausilakhi Ikon bada America na khwaidigi luna laujaba khwaidigi maru oiramba New York su alliance to taram kausilakpadagidi America gi khangba ngambagi shakti pumba mangkhre New York harisi America gi konung Washington DC dagi pung khara khaktagi arapada lei hojik America na khalei China gi alliance to gi member oikhidringai New York noksil hobana chumgani kariguma New York China rom da chatkhiba thoklagadi khudingmak mangjaba soidana oiraklani Warisi da hining libasi yengbiriba khudingmakna soidana bhab tabiramgani khanjai parallel universe tugi New York America ga oinariba adumak aikhoi sigi Ukraine amadi Russia gi oinariba situation simakni ngasi Vladimir Putin na asum oirakribasi America na oihlikhibani masi munna khangnanabgi damak aikhoi hojek time travel ngahaktang amuk tawrukhisi December tang 9 1991 Russia Ukraine amadi Belarus ki leader singna Beloveza Accord soi tongnaduna khudakta USSR dissolve tawki USSR leitrabanina hojek America ga leinaramba Cold War adu solution khre nuclear war tholakadra haidana ki dunata leinaramba du su ko khre Soviet leibak singi marakta leinaramba Warsaw Pact adu su thupchin khre America gi mamangda hojik taribasi option ani ni ahanba option ani subala jaw matung Germany bu warakhiba adugumna Russia bu su warakpa natragana pungnong nongna amog hanagi haukrabasing du loina kauthokna khraga shanti gi lambida lakpa hariba option ani sini Russian President Yeltsin nade American singa shanti thamnaba pamkhi maram asina mahak United States Congress tasu thawaina lakhi aduga marup oinarasi haidana khutsulan thokhi tangdu leita ba shanti leiba sangsar ama semnasi haidana mahakna America da hodokhibani hariba wafam si lan pamjadaba mioi khudingmakna ngasi su adum pamfam thoe friendship mak natragasu partnership amadi soidana pamfam thoe haidana khanjai Russia bu ngakpi bagi mahut chairak PC wahan si khana basu leikhi kauthokna rasi shanti ne hena pami haidana khanakhi basu kayane adubu America na de atopa lebak amatana makhoibu amuk hanna singna bayade makhoina supreme ne tawningbada tawbangami utpasina makhoigi pandam oina lawki masigi ngakchaw thekpa America gi attitude sina aikhoi prithvi gi puari da yamna maru oiba turning point amakhak oikhi matam aduda America na shanti gi lambirom da Russia ga khutsamna na thabak tawminaram lagade ngasigi Ukraine crisis sukthok tho amoi Thaina East amadi West Germany khaidokna ringai matam aduda Soviet leader Mikhail Gorbachev amadi United States na Berlin Wall thugairaga Germany amuk punsinaba haidena yanakhi adubu thugai gadoriba adu NATO Russia gi maikai de inchi ama faw henjel oi haibigi condition sidani Hanasu hanjin haijakrabadune NATO harisi Cold War matamda USSR gi mayokta semkhiba America na luchingba military alliance adune America na NATO chalai haiba yai maramde NATO gi khwaidigi chawba khwaidigi mapangal leiba player si America ne NATO lingkhat khibagi amata ngairba maram si USSR thengna nabagi damaktane aduna NATO nongpoklomda Russia tamna sandorakpa hairisi ngasagi wari aduda China na Canada natragana Mexico makhoigi Chinese military alliance ta yahonlakpaga chapmana dawribane maram asina hana USSR manung chalamba lebak amata NATO yaudaba hairisi Russia na soidana pamfam thoe chahi taramukti NATO wasak nga khi adubu US President Bill Clinton gi ani suba term dagide makhoigi attitude ta ahongba lakhi matam aduda Czech Republic amadi Hungary NATO kanna yauna basu hotnarakhiba matang oikhi maramdi NATO yaubagi kanabasi USSR dagi kanbina batanatana member masel lalol etik tongnaba yaba amadi selgi tengbang phangdoribane America na su leibak singsi NATO yaroklagade tungda tambangam da Russia thengnaba thoklasu makhoigi maningthong da khulai khenjel hobasina America na lakchana laigani haidana khanlakhi 1999
Kosovo War manungdane NATO Yugoslavia hariba Soviet ki influence chauna leiba leibak aduda bomb thadaba hauki madu United Nations ki ayabasu yaukhiba natte Yugoslavia na Albanian singbu paktak hatokpadu thinjinnabani haibagi namada thadakhibani Soviet Russia Gorbachev na palingai matam amade Putin na president oirakpagi ahanba chahi 8 punna chahi 19 asida US na saubaya ba thabak ama fau tokhiba leite ngasi nongchup leibak amade makhoibu sagatpasing na de Vladimir Putin se hingjayai tambane angaubani minungshi leitana micham hatli haidana khudom me thinduna Hitler ga fau changdamnai adubu hanadagi Putin si United States ki mayokta lerakhiba misak nate khudam khara hairagadi mahakna St Petersburg ki deputy mayor oiramingai matamda American business amadi Russian singa leina khiba contract dispute sing ado mahakna settle tawnaba tengbang bikhi Putin United States ki hana Secretary of State oiramba Henry Kissinger bu luna khanjaba ikai khumnajaba mioi amane mahakna hujek anti American oiba wa hariba sing si hana hairamba nate taseng badi mahakna 2000 da hek president oibaga Russia su NATO member oijage haikhibalei group to da yauraga amaga mapan forces sing dagi defend tominaba pamkhi adubu mahakna hairibadu NATO na tabi khide Americagi World Trade Center da tawrakhiba attack tugi hek matungda mahakna matam adugi president George W Bush call tawduna punna terrorism fight tominasi haikhi adubu Russia na tingthokhiba tengbang khud America na hanjin kanthat khibane NATO chawthorakpasina Russia bu kai hobo oina thoktuna Russia na America si sukha thajaba yadaba leibak ama oina lawba horakhi Russia na su NATO na sum chawthoraklibase kanagi mayoktano haidana soidan hanglakfam thoi Russia na di hanjin nongchop leibak sing da warning pi khibane makhoina manada hapkhidabagi wa khaktane Bucharest Summit ta Ukraine amadi Georgia NATO yawninglaga taram okli haidana lauthokhi Putin na masidi Russia da hakthengna na dhamka torakpani haikhi masigi matungda khudakta Georgia da attack su tawsinki adubu ngasi Ukraine gi matangda mayamna yaningdabagi kholaw launa bagum Georgia gi matangda di kana su launa khide 2013 matam de Russia bu yaba Ukraine gi president Yanukovych na palame Ukraine matam aduda European Union yauduna nongchup leibak singa naksina khidana ba haidana Putin na yam fazaba deal ama Ukraine da offer pikhi Yanukovych na European Union yaunabagi deal adu cancel tawthokhi masigi matungda western supporters singna protest kana chathakhi European minister mayam Kiev ta paisalaktuna nongna election pangthokna ba sinbikhi hingsa henjilakpadagi Yanukovych Russia da chenkhirame 2014 da Russia na Crimea lausin khraba matungdagi tension wangduna adum leirakhibane Ukraine NATO yaunaba khongthang sum thangjilakpadagi border da lanmi tengol pusila aba matung iroi loiba warning su America da aiba oina thajinki warning du da Ukraine NATO yahon mayaroi hairakhi adubu sidasu America na serious oina takhide NATO yauning maleba khuding da thonglaung na hangli haina dum khumlakhi tha amagi matung February tang 23 da Putin Ukraine da attack tawba hokhi lan tawbasi chumi haibadi sukai hajaroi adubu mi khudingmak na kanagumba mioi amabu fattaba hingjaye tamba amani haidana utnabata hotnaragade mi aduna asom oirakribasigi marumda kari maram leibage haidana munna thigatpa yamna maru oi ngasigi wahang sing Bucharest harisi karamba leibaki konungno ani suba wahang Washington DC haribasida DC gi full form si karino haibiramo